Meronbi Nupi Operation Theatre gi Tabledagi Tabada Leikhidre hairi Laibak thiba thodok asi Jharkhand gi Hazaribagh ta leiba Sheikh Bikhari Medical College ta thokibani haina agency gi fangba paw amana khangalakli paw asina makha taraduna hai thodok asi gi matangda imung manung gi maikai gi phongdorakpagi matung inna Operation Theatre manungda Meronbi Nupi ado ningthina senabidaba madi doctor fawba leitana nurse na angang delivery fawba tawki asigumba section daba thawong asina maramoiraga Meronbi Nupi asi Operation Theatre manunggi Tabledagi Tabada Leikhidabani haina maral siri nakal maromda hospital management maikai phongdorakpagi matung inna Operation Theatre gi Tabledagi Meronbi Nupi asi taduna leikhidaba ase Meronbi Nupi asi bu senanaba lakiba patient gi attendance singna section dabadagi ni haina amuk maral siri imung manung amadi hospital management maikai amana amada maral thangjinabana maramoiraga hauzik fawbagi oina kanana lalibano amadi kanana sumlibano haiba chap chana khangma ngamdri